Meetei Cheingakna Fishery Department ga Khutsamnaraga tongan district ahumgi laikai pukri singda nga Macha Thadakhre. Meetei Cheingak amadi Fishery Department anina khutsamnaduna ngasisu Imphal West, Imphal East amadi Thoubal district tagi laikai khara khangatuna laikai pukri singda nga Macha Thadakhi. Nga Macha Thadabaga mari leinana Meetei Cheingaki President N Sanahalna haikhibada thadariba nga Macha sing asi laikai gi leibiriba miyoi singna public pond asi ningthina luna na sengdokpiduna nga sing asibu hinghanaba hotnabaga loinana laikai development amadi financial aid oina mateng kharata oirasu pangnaba nga Macha thadabani. Manipur leingakna paikhatlakliba chawkhat thaurangi sarukama oina nga thadabagi program asi public pond singda thadajariba nga sing asi ningthina yoknabasu hotnaminasi haiki. Hojik paliba government sina chathariba laikai community pond singda nga Macha thadabinaba program pakhatsaribasigi manung channa hoi Meetei Cheingakna sinjaraga pukhi singdasu अखोई nga थादाजे अदुगा पुखी सिंग लेकाई की कम्युनिटी पोन सिंग लेबिरिबा कम्युनिटी पोन की लेकाई सिंग की मेंबर सिंगना पुखी जे खरा लुना नाना सेंदोकपिरगा nga मचा जे हिंगनबा सेंदोकपियु अयामबदा अखोई nga थादरिबा सिंग जी लिन की मचिंजाक अमदि हंगोई की मचिंजाक ओइदनबा पुखी सिंग जे खरा लुना नाना थमगा nga सिंग जिना चावरगा फारगा लेकाई की फन ओइबिनबा डेवलपमेंट दा लांगनबा हाइदुना अखोई nga मचा सिंग जे थादाजबने अदुना nga थादबिरिबा सिगी सौगतपिदुना लेकाई ना जो फजना तौबियु।